मी निफुगा मंगाना कांग्रेस की टिकट किदमक फॉर्म थाजिल्लखरे साइकुल दा मपा मचा लंबा तौनगदौरे मणिपुर लेजिस्लेटिव असेंबली की तरागनी थोइसुब मिखल पांगथोकनबगी मतम नक्सिलकपगा लोइनना पॉलिटिकल पार्टी सिंगना मिरेप लाउथोकनबा थौरांग तौरकपगी मनुंग चना इंडियन नेशनल कांग्रेस की ओइना पुन्ना मी निफुगा मंगाना टिकट किदमक फॉर्म थाजिल्लकले हाइरे अमरोमदा लाकदुरुब मिखल असिदा यामना पुकनिंग सिंगसिनिंगाई ओइबा मवोंगदा साइकुल द ऑल इंडिया महिला कांग्रेस कमिटी के जनरल सेक्रेटरी ओइरिबे लिंकिम हाउकिपना ngasi INC ge ticket ta mirep oinabagi damak party ki ticket form thajin khibaga loinana constituency asida MLA oidiba ikui kuidana BJP da yaukraba mahaki apokpa yamthong haukip ka lamba taunabagi damak sem sakhrai pongna phamna MPCC Manipur Pradesh Congress Committee ki office tagi phangba pawgi matungin na lakaduruba mikhal asida INC Indian National Congress ke ticket ta mirep oiningba singdage application kaukibaga loinana ngasi phawbada punna mi humudra ga taruk na ticket apply taunabagi form laukhre haire makoi humudra ga taruk asigi manungda ngasi phawbada punna mi nifuga mangana ticket ke form thajillakhre form thajin bagi matamase tha asigi taraga mangada loigadabani haire pawaduna makata na hai party asigi ticket mirep oina bagi damag ngasi form thajillakhiba singi manungda Saikul constituency da mikhal thengna basem saribe All India Mahila Congress Committee ki General Secretary oiribe लिंकिम हाउकिप याउरे पांगथोकदरबा मिखल असिदा साइकुल constituency दा महागना मिरेप ओइनबगी दमक फॉर्म थाजिलकलिबा असिना मरम ओइरगा मिखल असिदा महाकी अपोकपा यामथोंग हाउकिप का लंबा तौनगदौरे हौजिक MLA ओइरिबा यामथोंग हाउकिप असि हाउकिबा इंग 2017 गी मिखल दा INC की टिकट माई पाखिबने महाग इकुई कुइदना रूलिंग BJP भारतीय जनता पार्टी दा याउदुना पार्टी असि की टिकट मिखल थेंगनबा सेम सारिबने मसिना मरम ओइरगा constituency asida mapa macha na mikhal asida lamba taunagadore atopa amana pangthokodoriba mikhal asigi damak hojik laingak paidiba BJP gi oina de mirep oiningba singdagi application kaubagi wafam leitre BJP dagi phangba pawgi matungin na constituency khudingmakta party asigi mirep oiningba migi masing yamba sina maram oiraga mandal level da opinion poll tawraba matungda mirep oiningba sing screening tawnaba thorang tawkhre haire पावदुना हाई हौजेक MLA ओइरिबा मसुंग पार्टी असigi ticket ta मुन्नबगी वाफम लैतबा constituency खरगी ओइनदे अतेनबा मतमगी मनुंगदा पार्टी गी हाई कमाना ticket लाउथोकलबा याई लानमीना PLA गे केमदा लंदाबदा लानमी अमा याउना अहुम ममांग चहीगी नवेंबर 10 दा PLA ना एम्बुश तवरक्तुना असम राइफल्स की कर्नल अमा याउना मियोई तरेट हातखरबा मतुंगदा इंडियन आर्मी अमसुंग म्यांमार आर्मी गे अपुनबा कांगबु अमना ngarang ayuk People's Liberation Army PLA ki kemda landabada kadar ani amasung Myanmar lanmi gi miyoi ama sire haina thajaba yaba mafamdagi phangba pauna haire mari leinaba authority amatadagi chapsaba pau phangdragasu tongan tongan ba thajaba yaba mafamdagi phangba pauna hai PLA ki kemadu Indo Myanmar gi border pillar 47 amasung 48 ke lona ba mafam amada hangbane Manipur ki Chandel district ki manungda laiba खोंगतान विलेज तगे चौरांगना किलोमीटर 10 रोम म्यांमार रोम दा चंगसिलगा सिनम हाइना खंगनबा मफम अदुदा PLA की केम अदु लई हाइबा लानमीना मांगजौनना खंगबा ngamखे हाइरिबा केम अदुदगे कादर सिंह हेक हेक थोरकलगा बॉर्डर लानसिनदुना लागलगा सिक्योरिटी फोर्स सिंग दे एम्बुश तौबगी थबक सिंह चथै हाइना सु पावसिना मखा तारे ngarang ayuk pung 3 minute 30 रोम तारकबा दुआइदा इंडियन आर्मी गे Macha ama oina counter insurgency operation gi damak Manipur da lediba kunmathoi pera commando gi kangbu ama amasung Myanmar lanmi ga punna khusam naraga mafam du da lediba kem adu da landa sinanaba mangjong na thorang tauki haina pawasina makha tare pung amarom hena maikai ani magta awok athom tawna duna nongmai kapna badu da PLA gi kadar ani sekhi aduga Myanmar lanmi gi personnel amasu thogdok tu da sekhi adumak pu kem da landa badu da Indian army gi kunmathoi pera gi troop sing yawi haibadu official oina phongdu u haiba yadre मसिगिसु मथक्ता थौदोक अदुगा मरी लेनबा ई पाउक्सिंग नाकल अनिमक्तगी फंगबा ngamdre नुपीबु नमदुना फारगा लौनबा होनरंबा मास्टर याउना मियोय अहुम नुमित मंगा पुलिस कस्टडी रिमांड पीख्रे ममांग सहीगी डिसेंबर 12 नुपीलाल नुमित्ता JNU दा रिसर्च तौबी नुपी मचा अमबु मसाना यादना फारगा चेले हाइदुना नुपी मयुमदा हाइदोकपा लाखिबा थौदोक अमगा मरी लेनना थौदोक अदुदा सेनरिबा मयांग इम्फाल Konsakta RK sana jawbagi machanupa RK master sahi kuntraga mari laikai adumaktadagi amom ibungogi machanupa amom soman sahi nifu amade mayang imphal
Konsak mamang lekay dagi moirang them mohen gi loina be ning them sa ningol Landone pulis na ngarang phare makhoi ahumak CJM Imphal West ki court puthok laba matung numit mangani police custody remand laukhre miyoi ahum ase anticipatory bail hearing chathar ba matung tha asigi tare takakhibane adubu makhoi ahumak lotuna laibadage police na phaba ngamdana leirakhibane panba yabade haukiba chahige December 12 da nupi macha asina mahak masana yade namduna phabani haiduna thokiba thokdok sing adu imung manunggi miyoi sing da tamkhe loina na thokdok asiga mari laina na nupi macha masana singjamai police station da aiba wakat ama supe khe mahaki wakat adu da mayang Imphal konsak tagi RK master apokpa RK sara jaubana mahak pu namthak tawduna tawthoklaba matungda namduna phabi khe loina na laikai adumak tadagi amom soman apokpa amom ibungo amasung ningthem sa ningol moirang ongbe Landone mapuroi ba mohen kauba miyoi anina mateng pangduna mahakpu Pubi bata natana phajinduna thamba kaina katkane nupi oibigi ikai khumnaba mangan haina kihan khi haide thokdok asiga mari lainana makhoi ahumgi mathakta singjamai PS na IPC ki section 366 342 354 34 loinana 511 376 ki makhada case ama register tawkhibane KCP ki kadar mari demand letter kunthra ga konana fare Imphal East District Police tara taruk suba AR amasung tara manga suba AR gi apunba team amana KCP PWG gi kadar mari demand letter kunthra ga kona na fare haire faraba singadudi wahengbam Ramananda Elias Rosso Elias Luwang amba chahi nifuga nipan apokpa laikhidraba biren laifam kontha halup makha laikai soibam inaw Elias Bim chahi kunthra ga mathoi apokpa sarat laifam wangoi laifrakpa mayai laikai Shapam Mohen Elias iwo yaima chahi yangkhi ga nithoi apokpa bhaigya laifam Tentha kuno amasung MD Ayub Khan Elias Ijo chahi nifuga taruk apokpa MD Alauddin laifam Lilong Dam makhadagi ne makhoidagi KCP PWG gi demand letter kunthra WY tablet saniga nifu amasung mobile phone mari phangki haire hiramasigi matangda ngarang SP Imphal SK conference hall da pangthokiba pawgi mifam amada SP M Pradip na haike mikhalga mari lainana thoganingdaba thokdok kaya thokpadagi thingnaba pandamda Imphal East District Police na lakholakpa section thawrangi saruk ama oina mahaki amade additional SP Ops KH Herozit ki migyang makhada Commando OC Inspector KH Henry amade OC Haingang Inspector KH Pathong na lusingba tara mga suba AR amasung tara taruk suba AR yauba apunba team amana Haingang area da paksha na thiba humbagi thabak chathakhe thiba humbagi thabak aduda Wahengbam Ramananda Elias Rosso Elias Luwang amba numidang pung 3 minute nifuga mga rom tabada halup makha laikai lai haraubam lampak manaktagi phakhe mahak pu ahanba wahang pahong chathabada mahak mohon kauba amagi khuthangda KCP PWG da yauduna haujing kiran kauba amagi makhada lup asigi thabak tawri haiba khangba ngamkhe mahak na haidorakpadagi lup asigi kadar oiba soibam inaw sapam mohon numidang da masa-masagi yumdagi phaki amade makhoidagi demand letter kunthra phangkhe operation adugi makha chatharak poina numidang pung 12 minute nifu rom tabada MD Ayub Khan masagi yumdagi phakhe mangondagi WY tablet chaniga nifu phangkhe SP na makata na hai makhoibu wahong pahong chathabada makhoi lup asigi self style finance secretary kiran kauba amagi makhada miyamdagi senkhai thumkhai tawe makhoida tawriba sel gi demand adu pidaba tarabade hand grenade langsinba amade IED na chingba pokhai handuna kihanbagi thabaksu makhoi na sathai haiba khangba ngamkhe farba mi mari haingang PS ta sinabaga loina na PS asina case ama lokhotuna makha taba ain gi oiba thabak lokhot pa hokre haire aroibada tabiri bapum namakpu thagatchari